Hiainudu Bibaralgi Kolakpado Kari Lerazano Haina Khali Paigi Hirasu Mahiralda Huzikta Isau Lanki Badangairi Amuk Hairaga Kari Taurakadake Kandabanina Mahak Haibatale Adabu Uchina China Mahiralda Thamlage Aying Tingnars Hainaraga Thamkre Hiainudu Kol Baikalai Hello, sir Bibarala Kishukandana Hari Hiaino Aisanamunda Huzik discuss the Baya the Malayan. Aduna Tinga Sutena, Aina call Zek the Torklabani. Kari Matano, sir, Ictabio. Under food and beverage plan gay Matang Sigini. Nang laptop Amutang Wontoro. Serga Fonsi Pineraga, Hinerasi. Nang one the false day Awidana. Yawi sir, Hoi, Aying Zeraklaki. Here in a laptop to Hankri, Bibaral Gamakoini, Faldo Yangaga, and Kaimukti Wari Sarbi. Tabaki Wari Sana Sana, Bibaralna. Personal curse of the Milkshilly. Yainudi, Aduyong Nadi Kandabanina, Jamjamna Dum Sanari. Aina Haina Pundo Taramatoy Muktita Sankre, Bibaral Suwarido, Loreduna Tamkre. Yainudo Pumlambadagi, Ogolaktuna, Tumna Bahaidana, Washum Changduna, Mamai Mameta Tokpa, Makomoko Jamtoktuna, Tauri. Magi Kagi, Mamangi Tonawado, Nunsangai Duna Jangsalubada, Makogi Gate Wangmaduda. Ahingduda garigi light kapagi mangaldo uri. Yainu kaino pungdi thing haina khanbani. Adubum hak mi gari mamai leibugumba oiramgani haidana khandok. Adubum hakna thongdawdudi lonsilaga pardardu chingsinge tawbada garigi light do kamna kapna khongama makhoi gate manak nakna leplarabado gate makhagi hangbaduda uri. Yainu karino kanano ni haina khali. Adubum hak get nung ningtina loli banina kashu khaludri. Tongnaw ge pardado haizilamaga tumba jangkri. Mathangi numito haina kibagi matungina Mahirel do mafi marol nana selaga tholakpani. Lambida Mahendo thengadun hangli. Da kaidano. Kedorge ai thabak ama chathoge. Kari thabak no diet lo. Hey, tainde tumileu. Musi ang sila marolama. Oh, napamaja pau kadi phagdok na reko. Kari matangi no isibo. Kay no ay gidang iparo. Nanggi din natabro. Kari suwangang sangang no ni. Pagi nati dai na haisi. Kanado no khangdi. Nupi ama na mamo werege harami haban. Pagi paranga natamali. Fazana serious ta hainar mal. Asom nei so yare kai na hairi haban. Mi sinani ko mai sidia. Manang no pagi wari da tabada Mahirel do Mamit mana chap yung khalai. Kaino aisi, kanagi no aisi mo. Akoy da agini kaino. Akoy da thamlamaga ai hong ya bra aisi mo. Nate kanada no hajili sibo mana. Adu ada di aisu khangdi da hangdi. Da moy ahal masel chindagi haidokradi loire kainaga tawnara adi loire soi. Mahirel do wa makha kumlamri papap chakre. Mahena soram tang hondoga solai. Shi hoi yar kaino. Andang matang sida yum thugai agera yum gaiba mingthol phangera ai kishu khandri kai de shi hanubusi ipani du ngai pharak kyam chin tari meuni ai ga nungshibana ngawnari ban nupi du mana ichin china bu paningde ne pharak pharam ita tar hanu thangda irang tawdana mana Mahirel do mapagi manakta changsilai mama so mapaga phamdana wari masa duna lermani baba Mahirel na korokpani mapai bungo punsibana kumlei. Kari tawre choba. Kaino aina tari poksibo. Kari paungani. Kaino babana nupi haizilame haisibo. Kanagi nupino babana harimisibo. Haima, adugi oire. Nangi ni kaino. Nangi natradi kanagi haidurigi. As kaino babana haibiridubo. Ahal ora kanduda onthongna farak takreda. Machana cherpoduda punsibada korwan khalai. Hai. Kaino ne chahi na bo pora phau leiba ya bro nambo mi pumna makna punsiba nang gina chanu pa se kari to bu yaurgi nupi tri ji sai dan haina ri myam se nang ude ha hoine nupi thi war ga lori nupi haizala me haidri farak sathi na tai habani da aingo da haibeta soiram hausi mi ngon da haizal orga baba bo hol thang sida chin thi ba tarni wani nate nang haining ni sikari nate ai ge mai khon ga haruna Ho aduna buhana hangbiramo haiba natro. Ai khangnaba leilei te khangdakai. Aisu migi machadada phagi pharang to holuba yaba nate. Ai bu jugo chadaba wa ngak taba mi oin uholuba yaba nate habanida.
ꯍꯥꯏꯗꯣꯛꯄꯤꯒꯣꯀꯣ ꯅꯠꯇ꯭ꯔꯒꯅ ꯃꯍꯦꯟꯒꯤ ꯑꯣꯏꯅ ꯍꯥꯏꯅꯔꯣ ꯑꯗꯨꯁꯨ ꯃꯁꯥꯗ ꯑꯃꯨꯛꯇꯪꯗꯤ ꯍꯪꯀꯣ ꯃꯥꯒꯤꯁꯨ ꯂꯩꯔꯝꯃꯗꯤ ꯃꯩꯔꯦꯜꯗꯣ ꯈꯣꯡ ꯊꯥꯡꯕ ꯍꯧꯈ꯭ꯔꯦ ꯄꯨꯟꯁꯤꯕꯗ ꯃꯊꯥ ꯁꯥꯏ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯍꯥꯏꯔꯦ ꯀꯔꯤꯅꯣ ꯁꯤꯅ ꯉꯥꯡꯂꯝꯃꯤ ꯃꯌꯥꯝꯁꯤꯅ ꯑꯣ ꯈꯪꯗꯦꯗ ꯑꯩꯅꯗꯤ ꯌꯥꯝ ꯍꯥꯏꯖꯕꯅꯤ ꯃꯣꯏ ꯕꯕꯥꯅ ꯑꯩꯅ ꯉꯥꯡꯕ ꯋꯥꯁꯤ 이와 ꯂꯧꯕꯤꯗꯕ ꯑꯗꯨꯅꯅꯤ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯊꯥꯅ ꯃꯊꯥ ꯁꯥꯕꯅꯦ ꯌꯥꯄꯣꯟꯇꯦ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯣ ꯀꯗꯥꯏ ꯂꯩꯍꯧꯏ ꯑꯊꯣꯟꯕꯗꯨꯗ ꯑꯃꯨꯛ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯅꯣ ꯋꯥ ꯌꯥꯝ ꯉꯥꯡꯉꯛꯀꯅꯨꯅꯦ ꯅꯨꯄꯤ ꯅꯪꯕꯣ ꯑꯩ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯀꯅꯤ ꯅꯪ ꯄꯨꯟꯁꯤꯕꯗꯣ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯍꯤꯔꯜꯅ ꯍꯤꯌꯥꯏꯅꯨꯕꯨ ꯂꯧꯕ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯣꯏꯔꯨꯅꯕ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯊꯃꯣꯏꯁꯦ ꯇꯤꯟꯅꯃꯟꯕꯒꯤ ꯋꯥꯈꯜ ꯃꯥꯟꯅꯃꯟꯕꯒꯤ ꯉꯁꯤ ꯐꯥꯎꯕꯁꯤ ꯂꯣꯏꯅꯔꯛꯄꯅꯤ ꯀꯥ ꯍꯦꯟꯅ ꯍꯦꯛꯇ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯗ ꯂꯨꯞꯇꯨꯅ ꯂꯣꯏꯅꯕꯗꯤ ꯂꯣꯏꯅꯗ꯭ꯔꯤ ꯃꯍꯤꯔꯜꯒꯤ ꯊꯃꯣꯏꯅ ꯌꯥꯝ ꯈꯣꯏꯗꯥꯖꯔꯕꯁꯨ ꯃꯍꯥꯛ ꯍꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯅꯪꯅ ꯆꯪꯁꯤꯟꯕꯁꯤ ꯅꯍꯥꯟꯈꯩ ꯉꯝꯗꯕꯅꯤ ꯃꯔꯝꯗꯤ ꯍꯤꯌꯥꯏꯅꯨꯗ ꯊꯣꯛꯈꯤꯕ ꯑꯅꯥ ꯑꯌꯦꯛ ꯑꯁꯣꯛ ꯑꯄꯟ ꯃꯌꯥꯝꯗꯨꯅ ꯑꯊꯤꯡꯕ ꯑꯃꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯃꯁꯥꯗ ꯂꯩꯕꯅꯤ ꯍꯧꯖꯤꯛꯇꯤ ꯍꯤꯌꯥꯏꯅꯨ ꯐꯔꯦ ꯃꯁꯥ ꯌꯥꯝꯅ ꯀꯟꯈꯠꯂꯤ ꯈꯤꯡꯈꯤꯡ ꯂꯥꯎꯔꯛꯂꯤ ꯍꯧꯖꯤꯛ ꯈꯛꯇꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯃꯤꯃꯥꯡ ꯊꯣꯛꯅ ꯎꯠꯊꯣꯛꯆꯕ ꯉꯝꯕꯒꯤ ꯃꯇꯥꯡꯗ ꯌꯧꯔꯛꯂꯤ ꯍꯤꯌꯥꯏꯅꯨꯅ ꯒꯥꯔꯤ ꯃꯆꯥꯗ ꯑꯣꯏꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯃꯍꯤꯔꯜꯗꯣ ꯕꯥꯏꯛꯇ ꯂꯥꯛꯄꯅꯤ ꯅꯣꯡꯁꯨ ꯉꯁꯤꯁꯦ ꯃꯪꯂꯤ ꯃꯪꯂꯤ ꯇꯧꯏ ꯑꯅꯤꯗꯨ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯊꯧꯗꯔꯛꯂꯤ ꯃꯍꯤꯔꯜꯅ ꯍꯥꯏꯗꯨꯅ ꯍꯤꯌꯥꯏꯅꯨꯁꯨ ꯃꯍꯤꯔꯜꯗ ꯀꯣꯜꯂꯞ ꯇꯧꯏ ꯃꯍꯤꯔꯜꯅ ꯍꯤꯌꯥꯏꯅꯨꯒꯤꯁꯨ ꯑꯦꯛꯁꯇ꯭ꯔꯥ ꯍꯦꯜꯃꯦꯠ ꯑꯃ ꯄꯨꯔꯛꯇꯨꯅ ꯎꯞꯄꯤꯔꯤ ꯑꯅꯤꯗꯨ ꯁꯨꯝ ꯂꯥꯛꯄꯗꯨꯗ ꯃꯍꯤꯔꯜꯅ ꯍꯥꯏꯔꯛꯏ ꯀꯨꯏꯔꯦ ꯗꯗꯥꯁꯦ ꯁꯤ ꯒꯥꯔꯤꯁꯦ ꯊꯧꯔꯨꯗꯕ ꯃꯍꯦꯟꯅ ꯑꯌꯥꯝꯕ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯔꯕꯅꯤ ꯂꯩꯕꯕꯨꯗꯤ ꯗꯗꯥꯅ ꯂꯩꯈꯤꯕꯅꯤ ꯔꯣꯌꯦꯜ ꯏꯟꯐꯤꯜꯁꯦ ꯃꯇꯝ ꯑꯃꯗ ꯌꯥꯝ ꯊꯧꯅꯤꯡꯉꯝꯃꯤ ꯍꯧꯖꯤꯛꯇꯤ ꯎꯐꯨꯜ ꯁꯛꯇꯥꯁꯤꯗ ꯗꯗꯥꯁꯦ ꯒꯥꯔꯤ ꯃꯆꯥꯒ ꯑꯣꯏꯅ ꯗꯥꯏꯍꯜꯂꯦꯗ ꯉꯁꯤꯗꯤ ꯅꯣꯡꯁꯤꯁꯨ ꯃꯪꯂꯤ ꯏꯪꯁꯨ ꯏꯪꯂꯤ ꯎꯐꯨꯜꯒ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯗꯗꯥ ꯅꯤꯡꯊꯝꯊꯥ ꯆꯪꯁꯤꯜꯂꯛꯑꯦꯀꯣ ꯅꯣꯡꯁꯤ ꯇꯥꯔꯗꯤ ꯏꯪꯗꯣꯏꯅꯤꯅꯦ ꯉꯁꯤꯗꯤ ꯏꯪꯁꯤꯜꯂꯛꯑꯕꯅꯤꯅꯕ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯕ ꯃꯇꯨꯡ ꯃꯍꯤꯔꯜꯅ ꯍꯥꯏꯔꯛꯏ ꯑꯩ ꯀꯩꯅꯣꯝꯃ ꯍꯪꯒꯦ ꯍꯪꯉꯣ ꯌꯥꯝ ꯄꯛꯇꯕ ꯋꯥꯍꯪꯅꯤ ꯗꯗꯥꯅ ꯍꯪꯗꯣꯏꯁꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯉꯁꯤꯗꯤ ꯋꯥꯍꯪꯁꯦ ꯅꯪꯉꯣꯟꯗ ꯌꯥꯝ ꯍꯪꯅꯤꯡꯂꯛꯄ ꯑꯩꯁꯦ ꯀꯩꯅꯣ ꯍꯪꯉꯣꯕꯤ ꯗꯗꯥ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯤꯌꯥꯏꯅꯨꯗꯣ ꯃꯍꯤꯔꯜꯒꯤ ꯃꯅꯤꯡꯗꯨꯗ ꯅꯣꯛꯐꯦ ꯇꯧꯔꯤ ꯈꯨꯝꯂꯛꯇꯕꯗꯨꯗ ꯃꯍꯤꯔꯜꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯤ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯕ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣꯅꯤ ꯍꯤꯌꯥꯏꯅꯨꯅ ꯇꯞꯂꯞꯅ ꯈꯨꯝꯂꯛꯄꯅꯤ ꯑꯗꯨꯒ ꯃꯥꯅ ꯑꯣꯏꯅ ꯑꯃꯨꯛ ꯁꯪꯖꯤꯜꯂꯛꯏ ꯑꯩꯗꯤ ꯅꯨꯡꯁꯤꯕ꯭ꯔꯥ ꯗꯗꯥ ꯅꯨꯡꯁꯤꯕꯒ ꯍꯦꯟꯗꯣꯛꯈꯤꯗꯅ ꯑꯩ ꯉꯥꯎꯗꯣꯔꯕꯅꯤ ꯑꯩꯈꯣꯏꯗ ꯆꯦꯜꯂꯁꯤꯔꯥ ꯍꯤꯌꯥꯏꯅꯨꯗꯣ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯔꯤ ꯌꯥꯈꯤꯔꯣꯏꯌꯦ ꯅꯨꯃꯤꯠ ꯊꯥ ꯐꯕ ꯐꯠꯇꯕ ꯃꯌꯥꯝ ꯂꯩꯕꯅꯤ ꯗꯗꯥ ꯑꯗꯨꯒꯗꯣ ꯑꯃꯨꯛꯇ ꯌꯦꯡꯈꯤꯁꯤ ꯍꯣꯏ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯇꯧꯔꯤꯁꯦ ꯑꯩꯅ ꯌꯧꯅ ꯁꯥꯒꯠꯂꯨꯔꯀꯥꯟꯗ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯈꯩ ꯑꯃꯨꯛ ꯍꯅꯨꯕꯤ ꯁꯥꯔꯒ ꯑꯐꯕꯇ ꯄꯨꯊꯣꯔꯛꯑꯦ ꯇꯧꯔꯤꯁꯦ ꯑꯩꯅꯗꯤ ꯑꯉꯥꯡꯅꯤꯅ ꯀꯔꯤꯝꯇ ꯈꯪꯉꯝꯃꯣꯏ ꯍꯦꯛꯇ ꯄꯨꯔꯒꯦ ꯈꯜꯂ ꯀꯥꯟꯁꯤꯗꯕ ꯍꯤꯌꯥꯏꯅꯨꯗꯨ ꯈꯨꯝꯂꯛꯇ꯭ꯔꯤ ꯇꯟꯖꯥꯗꯨꯗ ꯅꯣꯡꯗꯨꯁꯨ ꯆꯨꯁꯤꯜꯂꯛꯂꯤ ꯂꯃꯥꯡꯗ ꯊꯧꯔꯨꯗꯅ ꯇꯨꯐꯝ ꯖꯒꯥꯒ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ ꯍꯤꯌꯥꯏꯅꯨꯗꯣ ꯏꯪꯂꯞ ꯇꯧꯔꯛꯄꯗꯨꯗ ꯃꯍꯤꯔꯜꯗ ꯀꯣꯟꯁꯤꯜꯂꯛꯏ ꯃꯍꯤꯔꯜꯗꯣ ꯃꯃꯥꯡꯗ ꯃꯊꯟꯇ ꯅꯣꯛꯐꯦꯠ ꯇꯧꯖꯔꯛꯏ ꯍꯥꯏꯔꯛꯏ ꯅꯣꯡꯒꯁꯦ ꯍꯩꯊꯔꯁꯅꯨꯗ ꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯆꯣꯠꯊꯣꯛꯁꯤ ꯀꯩꯅꯣ ꯅꯨꯡꯉꯥꯏꯅꯤ ꯂꯣꯛ ꯊꯨꯡꯉꯗꯤ ꯍꯤꯌꯥꯏꯅꯨꯗꯣ ꯀꯣꯟꯕꯗꯨꯗ ꯃꯈꯨꯠꯇꯨ ꯈꯤꯇꯪ ꯆꯈꯠꯅ ꯄꯥꯏꯔꯨꯕꯗ ꯃꯍꯤꯔꯜꯗꯣ ꯅꯣꯛꯊꯣꯛꯂꯒ ꯍꯤꯌꯥꯏꯅꯨꯒꯤ ꯃꯈꯨꯠꯇꯣ ꯄꯨꯛꯋꯥꯏꯗ ꯈꯔ ꯁꯤꯊꯔꯛꯏ ꯍꯤꯌꯥꯏꯅꯨꯅ ꯍꯪꯂꯛꯏ ꯀꯩꯅꯣ ꯑꯩꯅꯗꯤ ꯇꯤꯀꯤ ꯍꯣꯠꯄꯗꯧꯅ ꯇꯧꯏ ꯑꯗꯨꯋꯥꯏꯗꯣ ꯍꯤꯌꯥꯏꯅꯨꯗꯣ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯂꯤ ꯑꯗꯨꯒ ꯉꯥꯎꯁꯨ ꯉꯥꯎꯁꯟꯅꯅꯤꯡꯉꯛꯏ ꯁꯨꯝ ꯇꯣꯡꯂꯝꯕꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯍꯩꯅꯗꯕ ꯖꯒꯥꯗꯨꯗ ꯇꯥꯞ ꯄꯥꯏꯔꯛꯏ ꯃꯍꯤꯔꯜꯗ ꯅꯍꯥꯟꯃꯈꯩ ꯑꯃꯨꯛꯇ ꯅꯣꯛꯇ ꯃꯑꯣꯡꯗ ꯃꯀꯣꯜ ꯊꯣꯛꯅ ꯍꯥ ꯅꯣꯛꯊꯣꯔꯛꯂꯤ ꯑꯗꯨ ꯇꯥꯔꯒ ꯍꯤꯌꯥꯏꯅꯨꯁꯨ ꯋꯥꯟꯊꯈꯩ ꯅꯣꯛꯂꯛꯏ ꯀꯔꯟ ꯌꯥꯝ ꯇꯥꯏꯅ ꯅꯨꯄꯤ ꯅꯪꯗꯤ ꯅꯣꯛꯄꯗ ꯇꯥꯅꯤꯡꯕꯒꯤ ꯇꯧꯕꯅꯤꯗ ꯑꯇꯩꯒꯤ ꯅꯠꯇꯦ ꯇꯧꯔꯛꯀꯅꯣ ꯍꯥꯏꯕ ꯒꯥꯔꯤꯁꯦ ꯍꯧꯖꯤꯛ ꯈꯣꯡꯕꯥꯟꯁꯤꯗ ꯄꯥꯏꯊꯈ꯭ꯔꯗꯤ ꯅꯪꯁꯨ ꯑꯩꯁꯨ ꯃꯑꯣꯡ ꯇꯥꯔꯣꯏꯗ ꯅꯣꯡꯁꯤꯁꯨꯅꯦ ꯍꯥꯏꯐꯦꯠꯇꯤ ꯀꯟꯁꯤꯜꯂꯛꯏ ꯃꯥꯏꯒꯤ ꯒ꯭ꯂꯥꯁꯇꯣ ꯆꯤꯡꯊꯔꯨ ꯀꯣꯛꯇꯤ ꯆꯣꯠꯍꯟꯒꯅꯨ ꯏꯁꯥ ꯆꯣꯠꯂꯁꯨ ꯍꯤꯌꯥꯏꯅꯨꯗꯣ ꯃꯍꯤꯔꯜꯅ ꯍꯥꯏꯕ ꯏꯜꯂꯗꯨꯅ ꯃꯃꯥꯏꯒꯤ ꯒ꯭ꯂꯥꯁꯇꯣ ꯍꯥꯏꯊꯈ꯭ꯔꯦ ꯈꯔ ꯊꯧꯔꯛꯂꯒ ꯀꯣꯐꯤ ꯊꯛꯐꯝ ꯑꯃ ꯂꯩꯔꯝꯕꯗꯨꯗ ꯃꯍꯤꯔꯜꯅ ꯈꯝꯂꯛꯏ ꯅꯣꯡꯁꯦ ꯌꯥꯝ ꯀꯟꯅ ꯇꯥꯗ꯭ꯔꯁꯨ ꯊꯤꯂꯤꯗꯤ ꯑꯗꯨꯝ ꯇꯥꯔꯤ ꯃꯍꯤꯔꯜꯅ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯀꯣꯐꯤ 2 ꯂꯧꯔꯒ
ꯍꯤꯌꯥꯏꯅꯨꯗ ꯑꯃ ꯄꯤꯔꯛꯏ ꯃꯥꯅ ꯑꯃ ꯄꯥꯏꯔꯦ ꯑꯅꯤꯗꯣ ꯂꯝꯕꯤ ꯃꯄꯥꯟꯗꯨꯗ ꯂꯦꯞꯂꯒ ꯃꯅꯨꯡꯗ ꯐꯝꯗꯕꯤꯗ ꯑꯗꯨꯝ ꯏꯪ ꯂꯥꯎꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯂꯧꯔꯒ ꯑꯁꯥꯕ ꯀꯣꯐꯤꯗꯨꯅ ꯍꯛꯆꯥꯡꯗꯣ ꯂꯣꯛꯂꯛꯂꯤ ꯍꯤꯌꯥꯏꯅꯨꯅ ꯏꯊꯥ ꯊꯥꯖꯗꯅ ꯍꯥꯏꯔꯛꯏ ꯗꯗꯥ ꯏꯃꯥꯅ ꯗꯗꯥꯒ ꯑꯩꯒꯒꯤ ꯃꯔꯤꯁꯦ ꯀꯔꯤꯅꯣ ꯌꯥꯝ ꯍꯪꯂꯤ ꯑꯩꯕꯨ ꯈꯨꯝꯅꯁꯤꯔ ꯑꯁꯦꯡꯕꯗꯣ ꯀꯣꯛ ꯍꯥꯏꯒꯦꯗꯤ ꯍꯥꯏꯗꯗꯅ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯀꯩꯗꯧꯔꯤꯕ ꯁꯨꯝ ꯊꯨꯡꯅꯍꯧꯗꯗꯅꯒ ꯇꯧꯔꯗꯤ ꯌꯥꯝ ꯏꯀꯥꯏꯅꯤꯅ ꯇꯧꯕꯅꯤꯗ ꯃꯍꯤꯔꯦꯜꯗꯣ ꯍꯤꯌꯥꯏꯅꯨꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ ꯅꯪ ꯑꯇꯣꯞꯄ ꯀꯅꯥꯗ ꯑꯃꯨꯛ ꯂꯩꯈꯤꯒꯦ ꯍꯥꯏꯅꯣ ꯍꯩꯃꯥ ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨꯀꯣ ꯗꯗꯥꯗ ꯉꯥꯡꯕ ꯋꯥꯁꯦ ꯇꯨꯀꯥ-ꯇꯨꯀꯤ ꯍꯦꯛꯇ ꯊꯤꯔꯛꯏ ꯃꯍꯤꯔꯦꯜꯗꯣ ꯃꯣꯃꯣꯟ ꯅꯣꯛꯊꯣꯔꯛꯂꯤ ꯀꯣꯐꯤꯗꯨ ꯆꯤꯡꯂꯒ ꯍꯤꯌꯥꯏꯅꯨꯒꯤ ꯃꯈꯨꯠ ꯅꯥꯝꯃꯗꯣ ꯄꯥꯏꯁꯤꯜꯂꯒ ꯒꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯀꯥꯔꯛꯂꯤ ꯍꯤꯌꯥꯏꯅꯨꯅ ꯍꯪꯂꯛꯏ ꯁꯤ ꯊꯛꯄ ꯂꯣꯏꯔꯔꯣꯏꯗ꯭ꯔꯣ ꯇꯣꯡꯅ ꯑꯗꯨꯝ ꯊꯛꯎ ꯑꯩꯁꯨ ꯊꯧꯔꯒ ꯑꯗꯨꯝ ꯊꯛꯀꯦ ꯂꯣꯏꯗꯣꯔꯦ ꯁꯤꯕꯨ ꯃꯍꯤꯔꯦꯜꯗꯣ ꯈꯨꯝꯂꯛꯇꯦ ꯒꯥꯔꯤꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯕ ꯍꯧꯔꯛꯂꯤ ꯅꯪꯁꯤ ꯅꯥꯕ ꯇꯥꯔꯦ ꯅꯨꯡꯁꯤꯕꯤ ꯗꯗꯥꯅ ꯉꯁꯥꯏꯅ ꯒꯥꯔꯤ ꯑꯆꯧꯕꯗ ꯂꯥꯛꯀꯦ ꯍꯥꯏꯕꯗꯨꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯨꯟꯅ ꯑꯗꯨꯝ ꯅꯥꯃꯤꯟꯅꯔꯁꯤ ꯑꯩ ꯒꯥꯔꯤ ꯑꯆꯧꯕ ꯇꯣꯡꯅꯤꯡꯗꯦꯕ ꯁꯤꯅ ꯅꯨꯡꯉꯥꯏ ꯀꯨꯏꯔꯦ ꯗꯗꯥ ꯅꯣꯡꯒ ꯆꯣꯠꯈꯤꯗꯕ ꯅꯥꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯩꯈꯤꯕ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯑꯅꯤꯗꯨ ꯂꯩꯅꯔꯛꯏ ꯀꯣꯐꯤꯒꯤ ꯀꯞꯇꯣ ꯊꯛꯄ ꯂꯣꯏꯔꯛꯄꯗꯨꯗ ꯍꯤꯌꯥꯏꯅꯨꯅ ꯂꯝꯕꯤ ꯃꯇꯥꯏꯗ ꯂꯩꯕ ꯗꯁꯕꯤꯟꯗ ꯍꯥꯞꯀꯦ ꯍꯥꯏꯗꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯕꯅꯤ ꯍꯥꯞꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗꯨꯗ ꯒꯥꯔꯤ ꯀꯥꯒꯦ ꯇꯧꯕꯗꯨꯗ ꯂꯩꯈꯣꯝ ꯈꯔ ꯀꯣꯏꯂꯥꯁ ꯃꯊꯛꯇ ꯄꯛꯂꯝꯕꯗꯨꯗ ꯅꯦꯠꯂꯨꯕꯗꯒꯤ ꯅꯥꯟꯊꯨꯒꯦ ꯇꯧꯔꯛꯄꯗꯣ ꯃꯍꯤꯔꯦꯜꯅ ꯇꯥꯞ ꯐꯥꯔꯒ ꯃꯈ꯭ꯋꯥꯡꯗ ꯀꯣꯜꯂꯒ ꯃꯉꯣꯟꯗ ꯆꯤꯡꯁꯤꯟꯕꯅꯤ ꯍꯤꯌꯥꯏꯅꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯑꯝꯗꯥꯏ ꯇꯨꯔꯝꯗꯥꯏꯁꯤ ꯗꯗꯥ ꯍꯦꯛꯇ ꯂꯩꯔꯤꯁꯤ ꯀꯩꯒꯤꯅꯣ ꯃꯍꯤꯔꯦꯜꯁꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯌꯥꯝ ꯅꯨꯡꯁꯤꯅ ꯈꯨꯝꯂꯛꯏ ꯅꯪ ꯁꯣꯛꯑꯗꯤ ꯑꯩ ꯁꯣꯛꯇꯣꯏꯕ ꯅꯪ ꯇꯨꯔꯗꯤ ꯑꯩ ꯇꯨꯗꯣꯏꯕ ꯑꯗꯨꯒꯤꯅꯤ ꯂꯝꯕꯤ ꯃꯇꯥꯏꯗꯨꯗ ꯑꯅꯤꯗꯣ ꯁꯦꯀꯦꯟ ꯑꯃꯅꯤ ꯀꯦꯟꯅꯔꯛꯄꯅꯤ ꯍꯤꯌꯥꯏꯅꯨꯅ ꯊꯪꯅꯕ ꯃꯤꯠꯀꯨꯞꯇ ꯁꯠ ꯍꯥꯏꯔꯛꯏ ꯃꯤꯅ ꯎꯔꯒ ꯃꯤꯠ ꯅꯥꯔꯝꯂꯅꯤ ꯐꯥꯔꯒ ꯀꯩꯅꯥ ꯀꯠꯀꯦ ꯁꯣꯏꯗꯅ ꯍꯥꯏꯔꯛꯑꯅꯤ ꯑꯩ ꯌꯥꯎꯔꯤꯉꯩꯗꯕꯣ ꯑꯔꯥꯟꯕꯗ ꯇꯧꯔꯨꯅꯨ ꯅꯨꯡꯁꯤꯅꯕꯗꯤ ꯄꯠꯇꯠꯀꯤ ꯅꯨꯡꯁꯤꯅꯕ ꯌꯥꯏ ꯂꯝꯕꯤꯗ ꯅꯨꯡꯁꯤꯅ ꯍꯥꯏꯐꯦꯠ ꯀꯣꯟꯕ ꯌꯥꯗꯕꯒꯤꯅꯤ ꯅꯨꯄꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯔꯨꯝ ꯃꯅꯨꯡꯗ ꯂꯣꯟꯅ ꯃꯥꯡꯅꯔꯤꯁꯦ ꯀꯥꯟꯅꯗꯦ ꯇꯣꯡꯉꯨ ꯂꯥꯛꯑꯣ ꯋꯥ ꯌꯥꯝ ꯉꯥꯡꯂꯨꯏꯁꯦ ꯁꯤ ꯃꯇꯥꯡꯗ ꯍꯤꯌꯥꯏꯅꯨꯗꯨ ꯅꯣꯛꯂꯒ ꯒꯥꯔꯤ ꯀꯥꯒꯦ ꯇꯧꯕꯗ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯀꯣꯐꯤ ꯊꯛꯄ ꯃꯄꯥꯗꯨꯗꯒꯤ उरक्पा गारी अमा हौजिकसु मखोइगी मतुंगदुदा लेरमि कॉफी थकफमदुदा मखोइना खामबदुदा गारीदुसु खामलकपनि महाक मदुदादि खंजिलुदे अदुबु हौजिकसु अदुम मखोइगी तुंगदा खितंग चथोगा खामदुदा लेरमबदुदा हियाइनुदु खितंग नकचानरख्रे गारीदुसु मपानदगी येंगबदा मनुंगदु उदे अदुबु महाक थोइना खंजिलुदबिदा गारीदा तोंखटख्रे महिरेल हंगलई थौखिसे हाइरो थौखिसे थौदोके अꯩꯒꯤ ꯅꯨꯡꯁꯤꯕꯤꯅ ꯄꯦꯟꯗ꯭ꯔꯤꯐꯥꯎ ꯇꯣꯡꯍꯟꯒꯦ ꯉꯁꯤꯗꯤ ꯃꯍꯤꯔꯦꯜꯗꯣ ꯑꯃꯨꯛ ꯍꯟꯅ ꯒꯥꯔꯤꯗ ꯊꯧꯕ ꯍꯧꯈ꯭ꯔꯦ ꯌꯥꯏꯅꯨꯅ ꯉꯥꯛꯆꯥꯅꯈꯤꯕ ꯒꯥꯔꯤꯗꯣ ꯃꯈꯣꯏꯅ ꯍꯦꯛ ꯊꯧꯕ ꯍꯧꯈꯤꯕꯒ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯏꯟꯅꯈ꯭ꯔꯦ ꯀꯅꯥꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯑꯅꯤꯗꯨꯒꯤ ꯒꯥꯔꯤꯗꯨꯗ ꯏꯟꯅꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯋꯥꯍꯪ ꯑꯣꯏꯅ ꯂꯩꯍꯧꯔꯦ नाकन अमरोमदा लता सनादो करी मतौनु खंगदे ngasi nongba subusida machanigi photo theliba kaduda mathanta changlakle kado matei manau changduna mawung amada semkhrabani ka macha piktak tawbaduda sathi na chawba machanigi photo ani ga loinena atopa photo macha mayam amaso pulap thelaga kado haile duk candle thaduna adum thamkhre lata sanado makutta cha pukham amasu paiduna changli मचानी की फोटो ममांग दो लेपगा हाइनी इंग्ब्रो नोयेनिबो हिटर वन तौसिरो इमाना जागा साबसु पुरकले जाना बतौरसि हाइना हाइना मचानी दुगी फोटो दुदा चाकतो अमुक अमुक इलेई अदुदगी लता सनादो लिगलाइगी फोटो ममांग दो लेपगा लिगलाइबु येंगदन हाइरे इसाबो इमाना चाक मतम कुइने इनबा फंकिद्रे इसाना या पांबा सा थोंबदो इमा होरेंदिने नपादा थोंहनगे मचा अनिमक्तो सुम उसलक्तबा मवा मपौ तारक्तबदुददी लता सनादो लैबा यारक्तबनी तौरिबदो मचा यावद्रदी लैबा ngamdaba मीन अदुनबु लिखलाइबु मखोइने योखिबनी मतुंग तारकपदा मखोइने तौजखिबदुना वाफम अमा ओइख्रगा मचा अमा यावद्रगदी लैबा ngamdi हजिक अतोपा अंगांग अमा लौबसु मखोइ पामद्रे मचा अनिसिगी महुत कना अमतना सिनबा ngamलरोय हाइबसि
ꯃꯈꯣꯏ ꯈꯪꯂꯦ꯫ ꯂꯇꯥ ꯁꯅꯥꯗꯣ ꯐꯝꯊꯈꯤꯗꯨꯅ ꯀꯞꯂꯛꯂꯦ꯫ ꯏꯃꯥꯒꯤ ꯁꯅꯥ ꯃꯇꯨꯝ ꯑꯅꯤ, ꯅꯈꯣꯏ ꯑꯅꯤꯕꯨ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇꯗꯤ ꯂꯥꯛꯈꯣꯗ꯫ ꯏꯃꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯏꯆꯥ ꯑꯅꯤꯒꯤ ꯃꯁꯛ ꯎꯅꯤꯡꯕꯅ ꯏꯃꯥ ꯉꯥꯎꯔꯦ꯫ ꯏꯃꯥꯒꯤ ꯊꯋꯥꯏ ꯑꯅꯤ ꯍꯥꯏꯅ ꯍꯥꯏꯅ ꯃꯍꯥꯛ ꯂꯩꯃꯥꯏꯗꯨꯗ ꯇꯨꯊꯗꯨꯅ ꯄꯪꯀꯞꯇ ꯀꯞꯂꯛꯂꯦ꯫ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯃꯍꯥꯛ ꯐꯅ ꯀꯨꯏꯅ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯦ꯫ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯕꯨꯁꯟꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯊꯤꯔꯛꯄꯅꯤ꯫ ꯂꯩꯔꯝꯗꯕꯗꯨꯗ ꯀꯥꯗꯨꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯨ ꯂꯩꯃꯥꯏꯗꯨꯗ ꯇꯨꯊꯗꯨꯅ ꯍꯤꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯣ ꯃꯍꯥꯛ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯗꯨꯅ ꯃꯍꯥꯛ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯍꯧꯒꯠꯄꯤꯔꯒ ꯍꯥꯏꯔꯦ, ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯕꯣ? ꯑꯩ ꯋꯥꯔꯦ ꯃꯣꯏꯕ, ꯑꯩ ꯋꯥꯔꯦ꯫ ꯑꯩ ꯏꯆꯥ ꯎꯅꯤꯡꯉꯦ, ꯑꯩ ꯋꯥꯔꯦ꯫ ꯏꯆꯥ ꯑꯅꯤ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ, ꯀꯔꯤꯁꯨ ꯈꯟꯒꯅꯨ꯫ ꯏꯆꯥ ꯑꯅꯤꯃꯛ ꯁꯣꯏꯗꯅ ꯎꯕ ꯐꯪꯈꯤꯅꯤ꯫ ꯀꯥꯟꯅꯗꯦ ꯂꯥꯛꯑꯣ, ꯍꯧꯒꯠꯂꯣ꯫ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯄꯣꯊꯥꯍꯜꯂꯣ, ꯅꯪꯁꯨ ꯄꯣꯊꯥꯅꯕ ꯇꯧ ꯂꯥꯛꯑꯣ꯫ ꯏꯆꯥ ꯀꯔꯝꯅ ꯍꯜꯂꯛꯀꯗꯣꯏꯅꯣ ꯃꯣꯏꯕ? ꯍꯥꯏꯌꯣ, ꯏꯆꯥ ꯀꯔꯝꯅ ꯍꯜꯂꯛꯀꯗꯣꯏꯅꯣ? ꯑꯩꯒꯤ ꯏꯆꯥ ꯄꯤꯌꯣ, ꯏꯆꯥ ꯀꯗꯥꯏꯅꯣ? ꯃꯃꯥꯡꯗ ꯃꯍꯥꯛꯅꯗ ꯃꯄꯨꯔꯣꯏꯕꯕꯨ ꯊꯦꯝꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯏꯔ ꯀꯨꯏꯔꯒ ꯂꯇꯥ ꯁꯅꯥꯗꯤ ꯑꯉꯥꯎꯕꯤ ꯁꯨꯝ ꯎꯠꯂꯛꯂꯦ꯫ ꯃꯥꯕꯨ ꯊꯤꯡꯗ꯭ꯔꯤꯅꯕ ꯍꯣꯠꯅꯕꯗ ꯕꯨꯁꯟꯁꯨ ꯉꯥꯎꯔꯕꯅꯤ꯫ ꯃꯆꯥ ꯑꯅꯤꯁꯤ ꯃꯍꯥꯛꯁꯨ ꯁꯥꯊꯤꯅ ꯎꯅꯤꯡꯂꯤꯕꯅꯤ꯫ ꯃꯁꯤꯗ ꯑꯃꯨꯛ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯐꯤꯕꯝꯁꯤꯗ ꯃꯍꯥꯛ ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃꯗꯤ ꯈꯪꯗ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯃꯍꯦꯟꯗꯣ ꯂꯩꯅꯥꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯂꯩꯅꯥꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯑꯌꯨꯛ ꯍꯥꯏꯔꯝꯕꯅꯤ꯫ ꯍꯜꯂꯛꯏ ꯍꯥꯏꯕꯒꯤ ꯄꯥꯎꯒ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ꯫ ꯑꯗꯨꯒꯤ ꯀꯣꯜꯗꯣ ꯇꯧꯁꯤꯜꯂꯛꯄꯅꯤ ꯃꯍꯦꯟꯅ꯫ ꯂꯩꯅꯥꯁꯨ ꯄꯥꯏꯈꯠꯂꯛꯏ꯫ ꯍꯜꯂꯣ? ꯃꯍꯦꯟꯅ ꯍꯪꯉꯤ, ꯀꯩꯅꯣ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯅꯪꯕꯨꯔꯣ? ꯍꯜꯂꯛꯇ꯭ꯔꯤ꯫ ꯉꯁꯤꯗꯤ ꯁꯦꯔꯤꯌꯁ ꯑꯣꯏꯕ ꯄꯦꯁꯦꯟ ꯑꯃ ꯂꯥꯛꯇꯅ ꯂꯩꯊꯗꯕ ꯌꯥꯗ꯭ꯔꯕ, ꯑꯗꯨꯒꯤꯅꯤ꯫ ꯀꯩ ꯍꯥꯏꯒꯦ? ꯀꯩꯁꯨꯕꯨꯗꯤ ꯍꯥꯏꯗꯦꯗ꯫ ꯅꯪ ꯅꯣꯏ ꯏꯃꯨꯡ ꯄꯥꯎ ꯐꯥꯎꯗꯣꯛꯅꯔꯕ꯭ꯔꯣ? ꯑꯩꯒꯗꯤ ꯐꯥꯎꯅꯗꯦ, ꯑꯩꯈꯣꯏ ꯗꯥꯒꯗꯤ ꯋꯥꯔꯤ ꯁꯥꯈꯤꯕꯅꯤ꯫ ꯑꯁ ꯀꯩꯅꯣ, ꯅꯣꯏ ꯗꯥꯗ ꯅꯪꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯩꯅꯣ ꯑꯃꯨꯛꯇ ꯐꯤꯡꯒꯠꯂꯛꯈꯤꯅꯣ, ꯀꯩꯗꯧꯔꯒꯦ? ꯀꯔꯤꯝꯇ ꯍꯥꯏꯕ ꯅꯠꯇꯦ ꯋꯥꯅꯤ꯫ ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯤ ꯂꯩꯕꯅꯦꯕ, ꯑꯗꯨꯗ ꯑꯩꯅ ꯕꯕꯥꯅ ꯀꯅꯥꯅꯣ ꯈꯪꯗꯦ ꯅꯨꯄꯤ ꯑꯃ ꯍꯥꯏꯖꯤꯜꯂꯝꯃꯦ ꯍꯥꯏꯕꯅꯤꯅ ꯍꯨ ꯀꯥꯝꯕꯅꯤ꯫ ꯑꯗꯨꯝ ꯌꯥꯝ ꯉꯥꯡꯅꯈꯤꯕꯅꯤ꯫ ꯕꯕꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯖꯔꯝꯃꯅꯤ꯫ ꯏꯁ, ꯅꯪꯒꯤ ꯋꯥꯗꯣ ꯌꯥꯝ ꯀꯩꯅꯣꯝ ꯇꯧꯏ꯫ ꯑꯩ ꯍꯣꯔꯦꯟ ꯍꯜꯂꯒ ꯋꯥꯔꯤ ꯁꯥꯁꯤ, ꯑꯩ ꯋꯥ ꯌꯥꯝ ꯍꯥꯏꯗꯧ ꯂꯩ꯫ ꯉꯥꯏꯔꯝꯃꯒꯦ ꯈꯧꯔꯥꯡꯅ꯫ ꯂꯩꯅꯥꯗꯣ ꯈꯨꯝꯂꯛꯇꯕꯗꯤ ꯐꯣꯟꯗꯨ ꯁꯠ ꯀꯛꯊꯠꯈ꯭ꯔꯦ꯫ ꯃꯍꯦꯟꯁꯨ ꯁꯣꯝꯗ ꯑꯃꯨꯛꯀꯁꯨ ꯅꯣꯛꯂꯛꯏ꯫